Kapna Srijukanta hokraba thodo kayado mitmangda urei chahi ani muki mamangi warini Sangai National Clinic asibu lingkhalibi amasung masigi manager su oiribi Sanatampa chahi da angang oijarabasu yamna haisingbi ingtapi pungnamakpu uba ngami nupi machani mathawna da yinglurabasu kai amongumbini mapabung ibungona thukhrabada mama ibe masu sontaraktuna sangsardagi bidai laukhibani Palem panthau kaina khraba matungda mahakpu ilugi pirang marakta piklingaidagi mapa mama pumnamak saktuna senarakliba mahakki pabungna yumgi thabak ingkhang sunaba thamlamba magi kaka thoibana mahakki pumnamakni nupi macha asigi daita loringai yum panbagi wakhal phawa nathaiduna macha sakna yolakhibani matam pumnamakta nupi macha asibu mahakna lamjin laktak pikhi nupi macha asigi mahakna mamani mapani ozani Pujari ni, driver ni, bodyguard ni, fisu basu ni. Pumnamak asidagi hendoktuna chauraba sangai dugi yumbu ni aduga chakwidar suni. Ngasi anoba employee khananabagi interview ma leibani. Kaka thoibana chak thandoklaga dining table manakta leptuna sanabu kaurai. Sana tarabra nangbu chak chathoklarro ipagi tampha. Sanana lakjare kaka haiduna chenthorei tahata chak chaba hokre. Chana mahagi kakabu munna mutang yinglai mahagi kaka thoiba mi amana hek yengbada khautak chaba mini matam pumnamakta yaklawa fisol sedi masa fai masam kangna na hadi sanana nofet tawraga kakadi loibirabra thoibana hoi thuna charo chatnaba tawsi sanana hoi chalasi asi hairaga chakhom amani namsilaga makhut hamkhre sangai gi achawsang pumnamak tilli Gynecology ki head of department Ratan Hairi. Madam, aigi section da anini watli basi, pion amaga, nurse amaga. Medicine ki head location na Hairi. Aigi di madam male nurse amana yarani. Sanatampana atay di yeng laga. Atay gidi. Atay singdu lepkat laga. Yazari madam. Sanana, adu di ako housing interview si hauna batawar si. Applicant sing matang kausin biraklo. Asumna Applicant singdu matang kausilai adugi marakta yauriba serial number 10 Srijukanta mapa mamagi naitong pokchabani mapagi achauba karbar amasung hainingai leitana yamlaba lanthum lai masasu imini adubu punsigi mathel drama ama oina pion gi thabak asibu khanbu khalabadi oige haina chapyung khankhre yumda lairiba masing thingamdraba gari achauba sing adubu nathairamlaga mapagi thainigi kinetic apatpaduda Nokfet tawduna lakhibani serial pari banupado thongjin de leplaga serial number 10 Srijukanta nokfet tawna fuk hogali yes present thongdu khajiktang hangdoklaga excuse me may I come in Sanana yes please take your seat Srijukanta pungang ngakre harekliba madam du yam nauribini hojikan inkhalaklibi nupi macha singumna matamgi fizol mapalamgi oiba amata selamde fajakraba Tambalay na machugi, tambalay kokfane, amasung maduda chapchana arang arak thana yauraba half shirt. Tasingna mahak acham manupi machama dinate. Pukningda hena yamna sumatlibasi mahak ki traditional dress, amasung ningdu yebi samlang duni. Hariba pumnama asi kakathoy bagi khusemni. Maitegi mamal yamlaba design kyan haktuna semlaba visual sing adutta layduna selali. Srijukantana, thank you. Lukthaduna leramba Sanatampha adongi ming leifamga konana haibiyo Srijukantana oinam Srijukanta lamsangdagi Sanana qualification Srijukantana MA in economics Sanana adongi educational qualification siga pion gi pham siga khajiktang chanaba watra Srijukantana isagi apambane Sanana adomna high post amadi low post anigi marakta Kenaba kharadang haibiba ngambra Srijukantana animak duty ni duty gi matangdadi chawrakna manai duty dudang chapchana tawkhraga loire khenaba haiba taragadi obey tawba amadi salary gi matangdani low post na high post bu obey tawba dai Ratanna adomna hospital ama haibasi karini haina khanbibage Srijukantana hospital ama haibasi anaba amagi asamayol chongphamni doctor singina kathokfam nurse amadi atay servicemen singina patient singda mapal naidraba seba tofam
samna hairabada a place of hope and sacrifice haibaduni. Lokesorna ibungo hospital amada yamna nemba job ama oiba pambiribasi karigino. Surjakantana seba gidamaktani masina matam kharadi makhal kayagi miyoisingbu aina seba tawba phangani. Sana nofet tawna okay thank you you may go now. Mahaki mawong matawduda sanana yamna sumatba ma yawkhre kadayda no khangdaba ukningi ihulda nokningba ma phaurai. Sanana wonderful candidate kaka he is selected. Thoibasu nofet tawrai. Somdana Raj Clinic ki founder Samu achaw business kayagi mapuni mapana thambiramba amadi masana tansinjaba maral mayamgi marakta makok thongba ngamdribasi mapabungi mamingda leiriba clinic asi khaktani. Maramdi clinic hairagadi miyamna Sangai National Clinic pu pamne kupna thijalubada khangle madudi masi pumna maksi Sangai gi founder oiribi nupi macha asigi miyok michan haiba amasung mapal naidraba seba amadi thaujalnani. Mahaki hanba naidraba thauna asina clinic asibu mai pakhalibani. Masi pumna maksi samuna kalaklami ngamlagana nupi macha asibu namthaba ngamdragana nupi macha asibu luhongduna lauraga animak magi oiba habisi mahaki apambani. Magi yok thaktuna thamliba sapabasingduda samuna chawthoi aina nahan hodokpa wafamdu kamdokre. Chawthoina ibungo sanatampa hairiba nupi macha asi angang oijarabasu akhang kalli marin jengkhai arang arakta mit thakte achunba nataba aranba mata tawba yade singnarakpada nupa chamadagi su hena marau singlei aduga matam pumna makta sangga yamna leiba mai kaka thoiba madi anawa piona mana senaduna talai masini magi phibam. Samuna pioni dana salary double triple p gi haibada somda dum lakladawni farat tari basi thoiba haiba minai na mapu sabaduni madi khara lugani minai urambadagi sel khara pairabanina sangga khara leijarabani adubu yingnaba tare. Bobina mating pangsilai ibungo magumba minai na mapu sabana ibungo da kari tawba ngamdoino wabirono. Samuna adudi achaw nangna aigi marriage proposal si hodokpa tare yaraktaba tholagana makha taba didi bobi nanga chawthoi nangana haibadu khangledana adubu chekselu akhoni yeknari basi achamba midi nate mayamdu punna phani bungo. Somdana Surjakanta ki apokpa Surjamani kanglei paksigi maming chatpa thikadar singi manungda amani adugi sumathakta mahaki district kayada figi achauba karbar lei ngasidi mahaki thika amasung karbar asi sumsum pauthok chawthoroktuna mathanda puba warakle adugi sumathakta machana mateng pangbagi mahutta chak nganta chathoklaga thabak nanglore haina hekta chenki mahaknasu machabu adu hakna thingdude maramdi noma natraga nomadi thabak singasi mahaki kokthakta adum taradabani aduna matam khara nungaijasanu tawningba tawjasanu khanbanani adubu ngasi makhoi lekai gi mane tombina sangai de layengba chatlubada Surjakanta pion oiduna lehawi haina noktuna tamlare. Surjamani mayamda taha laklaga Surjakanta gi apopi Manisanada mama taribro nangbo Manisanana ho kari haige thoraklaga karino hek lakpaga pangkauda kobirisibo yumgi thabakka amta loidri haiwani. Surjamanina ngai khoni mama nangbo thabakka lairi haiwani nachana pan nutigi chalisi Sangai clinic ta pion ori haine aina di MA lorakpasida aigi bhar puradabani matam khar nungaijasanu khalaga magi sibu karino ne ha sarkar gi PF phawada charabada rupa lising yankai humpu hoine lakso hairo adu pumna maktu kanadre aigi sigi 10% phok yodena tahondraga mana private clinic amada pion ori sibu aibu mama nangbu aibu kaino haiwani nangbo. Manisanana imai bema ngai sen oinani haiduna leriba taibungo rajen khoigi minaga taradi mai se thambam leira roimi nate moi baba chumdi chumle ko pause ha chumubra haiwani tanjaduda Surjakanta taha pi khongduna changai hek changlakpaga ima kaitore aina nganta chatkani hairaga sum phamduna leithopiri sibu chak piro. Manisanana hai chakalari wanganu kisi phamu. Surjakantana kari wanu ni hojikbo mina chak piro hairaga. Manisanana ngaikho nangna numit khodingi handak marak chak chenja charaga chatlibasi kaidano. Surjakantana thabak amasung yauksinbani ima. Manisanana
ꯀꯔꯤ ꯊꯕꯛꯅꯣ ꯍꯥ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯋꯥꯅꯤ ꯁꯨꯔꯖꯀꯥꯟꯇꯅ ꯐꯠꯇꯕ ꯊꯕꯛ ꯅꯠꯇꯦꯕ ꯏꯃꯥ ꯃꯅꯤꯁꯅꯥꯅ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯍꯥ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯄꯤꯌꯣꯟ ꯑꯣꯏꯔꯤ ꯍꯥꯏꯕꯗꯨꯔꯥ ꯅꯪꯅ ꯐꯔꯤꯁꯦ ꯁꯨꯔꯖꯀꯥꯟꯇ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯔꯩ ꯆꯤꯛꯁꯤꯜꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯁꯨꯒꯠꯂꯒ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯤ ꯏꯆꯥꯎ ꯆꯥꯎꯗꯨꯅ ꯇꯧꯔꯤꯕ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯄꯥꯅ ꯃꯌꯥ ꯀꯥꯈ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯖꯨꯠ ꯃꯦꯟ ꯆꯥꯗꯕ ꯇꯧꯅꯨꯀꯣ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯗꯅ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕꯅ ꯁꯤꯔꯦꯃꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤ ꯁꯤꯔꯦꯃꯤ ꯑꯩꯕꯣ ꯁꯨꯔꯖꯀꯥꯟꯇ ꯅꯣꯛꯂꯒ ꯏꯃꯥ ꯄꯤꯌꯣꯟ ꯑꯣꯏꯕꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯔꯤꯒꯦ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯇꯥꯜꯂꯤꯕꯖꯥꯠꯅꯤ ꯊꯥꯒꯤ ꯄꯦ ꯂꯨꯄꯥ 5,000 ꯆꯍꯤ ꯑꯃꯒ ꯊꯥ ꯑꯅꯤꯗꯗꯤ ꯂꯨꯄꯥ 50,60 ꯕꯦꯡꯛꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯏ ꯃꯃꯥꯅ ꯃꯩ ꯍꯧꯗꯨꯅ ꯍꯣ ꯄꯥꯝꯖꯗꯦ ꯅꯪꯒꯤ ꯄꯩꯁꯥꯒ ꯅꯄꯥꯒꯤ ꯃꯔꯜꯁꯤꯡꯁꯤ ꯄꯨꯔꯣꯜ 14 ꯂꯣꯏꯔꯔꯣꯏ ꯁꯦꯜꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯍꯔꯦ ꯍꯔꯦ ꯏꯃꯧ ꯑꯝꯇꯒ ꯊꯤꯕ ꯐꯪꯂꯔꯣꯏ ꯃꯤ ꯑꯩꯕꯣ ꯁꯨꯔꯖꯀꯥꯟꯇꯅ ꯏꯃꯥ ꯑꯁ ꯄ꯭ꯂꯤꯖ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯕꯕꯥ ꯄ꯭ꯂꯤꯖ ꯅꯣ ꯃꯣꯔ ꯑꯥꯔꯒꯨꯃꯦꯟꯠꯁ ꯆꯍꯤ 2ꯗꯪꯒ ꯑꯁꯣꯟ ꯑꯅꯥꯒꯤ ꯁꯦꯕꯥ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯕꯕꯥꯒꯤ ꯚꯥꯔ ꯄꯨꯝꯅꯃꯛ ꯑꯩ ꯄꯨꯖꯔꯒꯦꯕ ꯀꯣ ꯄ꯭ꯂꯤꯖ ꯄ꯭ꯂꯤꯖ ꯉꯁꯥꯏꯈꯩ ꯇꯨꯃꯤꯟꯅ ꯈꯕꯔ ꯄꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯕ ꯁꯨꯔꯖꯃꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯕꯨ ꯇꯧꯔꯤꯗꯨꯕꯣ ꯏꯃꯥꯟꯅꯕꯁꯤꯡꯅ ꯈꯪꯂꯒ ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯁꯨꯔꯖꯀꯥꯟꯇꯅ ꯀꯔꯤ ꯍꯥꯏꯅꯗꯣꯏꯅꯣ ꯆꯥꯎꯔꯕ ꯁꯝꯄꯇꯤꯒꯤ ꯚꯥꯔ ꯄꯨꯗ꯭ꯔꯤꯉꯩ ꯁꯨꯔꯖꯀꯥꯟꯇ ꯃꯤꯌꯥꯝꯒꯤ ꯆꯍꯤ 3-4ꯗꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯁꯤꯅꯤꯗꯅ ꯍꯥꯏꯔꯒ ꯅꯣꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯅꯃꯥꯗ ꯚꯣꯠ ꯂꯦꯞꯄꯒ ꯄꯩꯁꯥ ꯇꯞꯇꯥꯟ ꯊꯥꯗꯔꯒ ꯀꯥꯔꯛꯂ ꯃꯤꯌꯥꯝꯒꯤ ꯃꯀꯣꯛꯇ ꯈꯣꯡꯄꯥꯛꯅ ꯅꯦꯠꯂꯒ ꯏ ꯊꯛꯄ ꯑꯗꯨꯒꯕꯨꯗꯤ ꯈꯔ ꯈꯦꯠꯅꯔꯦꯀꯣ ꯐꯔꯦ ꯕꯕꯥꯅꯗ ꯌꯥꯕꯤꯌꯨ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ ꯀꯣ ꯕꯕꯥ ꯀꯣ ꯁꯨꯔꯖꯃꯅꯤꯅ ꯍꯣꯏꯗ ꯑꯁ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯨꯔꯣ ꯏꯆꯥ ꯑꯃꯇꯪ ꯄꯣꯛꯄꯁꯤ ꯃꯦꯟꯃꯥꯟꯒ ꯑꯝꯇ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯎꯔꯗꯨꯅ ꯃꯣꯏ ꯕꯕꯥꯅ ꯌꯥꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯐꯔꯦ ꯉꯁꯤꯗꯩ ꯅꯄꯥꯅ ꯆꯥꯒ ꯑꯩꯒ ꯇꯣꯉꯥꯟ ꯆꯥꯅꯔꯅꯤ ꯐꯦꯠ ꯂꯥꯎꯅ ꯆꯠꯈꯤ ꯃꯆꯥꯅ ꯇꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯩꯒꯤ ꯆꯥꯛ ꯍꯥꯟꯅ ꯑꯗꯨꯒ ꯏꯃꯥꯒꯤ ꯇꯣꯉꯥꯟꯅꯗꯣ ꯍꯣꯔꯦꯟ ꯆꯥꯍꯧꯔꯣ ꯇꯥꯟꯅꯔꯒ ꯃꯃꯥꯗ ꯌꯥꯜꯂꯨꯏ ꯃꯃꯥꯅ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯛꯄꯗ ꯄꯥꯛꯊꯗꯨꯅ ꯁꯨꯒꯠꯂꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯃꯃꯥꯅ ꯅꯣꯛꯄ ꯎꯔꯒ ꯁꯨꯔꯖꯀꯥꯟꯇ ꯊꯧꯅꯥ ꯐꯪꯂꯕꯒꯨꯝꯅ ꯅꯣꯛꯁꯤꯜꯂꯤ ꯃꯃꯥ ꯃꯆꯥ ꯅꯣꯛꯅꯨꯅꯤ ꯁꯨꯔꯖꯃꯅꯤꯅ ꯂꯥꯎꯔꯛꯏ ꯊꯤꯗ ꯍꯥꯏ ꯅꯪꯒꯤ ꯊꯕꯛꯇꯨ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯉꯔꯥꯡ ꯄꯨꯔꯛꯄ ꯄꯩꯁꯥꯗꯨ ꯕꯦꯡꯛꯇ ꯑꯝꯇ ꯊꯝꯖꯤꯜꯂꯝꯃꯨ 1,19,000ꯅꯤꯀꯣ